terrorist pu sogatpa manba maongda MLA Paolienlal Haokip na phongdokkiba wafam condemn tawi mahakbu acts of violence, acts of terrorism sogatpagi damak Manipur gi Chief Minister Speaker na matik chaba action lokhatlu haina former Minister Dr. K.S. Ratan Kumar Singh na phongdorakli wafam asi ngasi babu parada leiba mahakki sangai da pangthokkiba paugi mifam da phongdokkibani mahakna makha taraduna hai juri bamgi laibak thiba thodokta pikliba angang yaungna miyoi tarupu faraba matung tamthina ot neiraga hatkiba miyoi singbu shogatpat dauna phongdokkiba wafam adu laibak thibani minungshi yaudaba mi amagi wangangni MLA ama oiba matamda Indian Constitution da wasak ama pikhrabani masana wasak libo wafam adu karino haiba khangzade MLA ama oibada matik chade Indian Constitution da thazaba thamlaga wasak khiba adu masana Indian Constitution da kari hairi haibasi khangzadre Laibak ama chalaiba haibasi niyom amagi matung inna chalaibani niyom leitragadi hanagi ain leitaba law leitaba khunai amada leibaga chap mane oirakliba fibam asida MLA mahakna thamkiba wafam asi minungshi yaude haibada haiman bathokloi atuba matamda ain gi mating lawraga matik chaba action lokhatfam thoi nakal amaromda Manipur da law and order fibam kansilakpa kaya ama Chatharakpadagi solution purakani haina khanduna nauna police station tarukta afaspa thamjillakliba asi wathok asi hena kankhatpada mating pangban natana solution purakpada wana thokani fibam asina sum lusilaklabadi tangai fadragadi assembly session ama famada akaiba leite haiba wafam thamladuna Manipur bu kaihandingdaba aikoi khudingmakna aigi haiba personal interest political party interest ideological differences group differencing nakalda thamlaga amata oibagi wakhalda apunba khongthang ama thangminaba ama changi haiba wafam thamki ke mamada leiraga pharaga puraga tamthina pot neiraga hatle na koi press media da mayam ama hainare madugumba mihat atubu akoi saugat padona hairiba aduga hairiba hatpase masibu akogi appreciate tawbadona masibu saugat padona haibase masisi it is very inhuman akoi MLA natragasu chumnagi praja ama oirgasu haibam thoktaba adugumba akoi wafam amane aduna asugumba yamna cruel oiba yamna savagery oiba gi nature adumba kwat ase masugumba si da sogalibase aidi masi akoi gi leiriba ain gi akoi mating lawraga magi mathakta akoi gi ain gi matungina pibam thokpa cheirak pibam thoi aduga ai honorable akoi gi chief minister state asigi aduga honorable speaker dasu magi mathakta akoi gi asugumba unconstitutional oiba agi ain gi wang mada akoi gi acts of violence acts of terrorism saugat pagi damakta mahaki mathakta lokhatpam thokpa akoi appropriate action lokhat haningi hai wafam jai thamjai